Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahandak maruoiba headline. Handak Khutlai Paiba Masen Kapnakhiba amadi non-local ani Hatkhiba gi thodong adu Achouba Khut Kharana Ensinlaga tawhanbani haina CM na phongdokre. Thobal SP ga JAC ga hiram amatada yanakhiba leite lana sandopa laibak thibani haina JAC na phongdorakli. Manipur na yumbu oiduna North East India Film Festival ge Achouba edition pangtholagani. Pau sandona pizari. Handak Khutlai Paiba Masen Kapnakhiba amadi non-local ani Hatkhiba gi thodok adu Achouba Khut Kharana Ensinlaga tawhanbani haina CM na phongdorakli. Chief Minister Nongthamam Birena Haikre political gi thaw Ensinbani ba mawongda tongan ba violence gi thodok kaya state asida tatharaktuna lengak asi inthunaba agency Kharana akanba mawongda honari. Wafam asi Manipur lengak na sillaga ahanba Manipur Rifles ki banquet hall da pangthokiba Vijay Diwas ki thoramda mahakna phongdokhibani. Lengak asigi minister amasung MLA khara yauna civil amasung police ki makok thongba kayana saru yaduna pangthokiba thoram aduda chief minister Nongthamam Birena hai. State asida Handak Khutlai Paiba Masen Kapnakhiba amadi non-local ani Hatkhiba gi thodok adu Achouba Khut Kharana Ensinlaga tawhanba thawongni. Housing agency Kharana tongan ba Khutlai Paiba loop khara semgatuna aikhoi masel gi marakta khanana basinba gi mami tari. State asida tangdu leitada ba phibam ama leringai matam asida non-local hatpagi maram karigino. Manipur asi non-local phawba safadare habadu unaba tatharakpa mali. Tongan ba agency singi khusamnaraga lengak asi intunaba amadi Manipur gi phibam asi tangdu leitadana thamnaba honarakli habada lalaroi. Central amasung State Force amadi politician amasung security force ki marakta ahoba leirakpagi mami tadaba sunate oirakliba phibam asi yana ba chatlaga lakpagi mahaini matamgi matung ina aikhogi wakhalon su hongba mathautai politicians singna aranba tawrabadi tungkoina awaphamda tanabagi Achouba maram ama oigani lengak ama leirabadi asanba miyengi makhada masak tokpa policy da yumpham oiraga lengak longi thabak tawgadabani kanagumba kharagi michangda thabak tawrabadi khunai asi mutkiba natana atai lambi leiroi haina mahakna makha taki. Thobal SP ga JAC ga hiram amatada yanakhiba leite lana sandokpa laibak thibani haina JAC na phongdorakli. Tha asigi taramari da Hairok police station gi manung chanba salungphamda thokiba laibak thiba thodokta khulngakpa ama leikhidaba amadi khulngakpa tarukna fajinbagi mayokta semkiba JAC ga SP Thawal ga karigumam hiram amatada yanakhiba leite hari. Social media da JAC ga SP Thawal wari sanaduna yanaba purakre haiduna lana sandorokpa laibak thibani haina JAC na phongdorakli. Ngasi ayuk Thobal khunau da pangthokpa paumisinga unabagi thoramda JAC gi Vice President Sarangthem Tomana paumisingda hai. Ngarang numidang pung 8 rom tabda JAC ga SP Thobal ga SP gi office ta unakhiba unaba aduda JAC gi maikaidagi thodok adugi Departmental Inquiry ama tawduna maduda Chenariba Singh Cherapiba amadi Fazin Kiba Khulngakpa Taruk condition amata yaudana thado u haba wafam sing thamduna wari sanaki. SP ga wari sanaruraba matung thorakpada wari sanaba adugi photo ga konana social media da SP ga wari sanabada yanakre haba aranba pau ama sandorakpa thengnakiba adu laibak thibani. SP ga unaba aduda SP gi maikaidagi chaba positive oiba paukhum ama piraktriba phawba makha taba khongjangsin changsin khigani haiba wafam SP da thamlamki. Mahakna makha tana hai kanagumba miyoy Kharana aranba pau sandoliba asi miyamna thajabiganu. Chaba paukhum phangdriba phawba JAC na khongjang kaya changsinbada lamdam sigi club organization singnasu JAC da mateng pangmiduna apunbagi oiba pangal sagatminaduna changsinminasi haike. अखोई थवान एसपी साइड का कोई यासिनरी हाइबगी अखोई करी हाइबतारे फेसबुक तो वायरल ओरपा असुगुंबा रिमोर्स न मरम ओरकांदा अखोई लेरिबा कोई प्रजा सेक्शन खुदिमक ता कोई याम सममनबा अमा थोअनबा मसिंग मतांग अखोई करिगुंबा खर थमजके अखोइना थममेबा यस अखोई करिगुंबा कंडीशन खर थममेबा चुम्मी अखोई मदु अखोई याम चुम्मी तबुतबु हाइरिबा थौदोक्सिगी ओइबा यामना पॉजिटिव रेस्पॉन्स अमा लाक्रिबा मखैदि अखोई मखा खोंजंग चंसिनगनी हाइजरमनी मदुदा अखोइना JAC ga SP ga अखोई यासिनखिबा लेत्रि चुमना खके अखोई कंडीशन दु थमबो कांदा सि तौबियु हाइबा अदु खकनी कोइना थमजरमेसि Manipur na yumbu oiduna North East India Film Festival ge Achouba edition pangtholagani.
Mathang Sahigi February Tarani Toitigi Tara Taruk Fawa, Manipurna Yumbu Oiduna, North East India Film Festival, NEIFF Ki Anishuba Edition Pangtholagani. Festival Asida Saruk Yaningba, North East Ki Filmmakers Singna, Ngasidagi Entry Summit Toba Yaragani Haina, NEIFF Listing Ani Kunmangagi Organizing Committee Gi Chairman Y Nilachandra Fongdorakli. Kaisampata Leba, DIPR gi auditorium da pangthopa paugi mifam amada mahana mafam asi fongdoladuna hai. Festival asi Film Forum Manipur amasung Directorate of Information and Public Relations ga khusam naraga thaunana mapung oina thodang lawraga puthokadabani. Festival asi feature amasung non-feature film haina section ani thokna khaidoktuna pangthokani. Festival asida Arunachal Pradesh, Manipur, Assam, Meghalaya, Mizoram, Nagaland, Sikkim amadi Tripura gi filmmakers singna masa gi entry sing summit tawrpa yagani. Lamfe pata leiba Tantha Police Cinema da pangthokadaba festival asida Best Feature Film, Best Director, Best Screenplay, Best Cinematography, Best Editing amadi Best Sound yauna tongan ba award kaya pigadori. Festival asida saru yagadaba entry singdagi feature film gi entry fee oina lupa lising ama amadi non-feature film gi oina lupa changwa gi entry fee lawgani. Entry thagalakadaba film sing adu chahi asigi December 13 dagi January ama phawgi manungda Central Board of Film Certification na piba censor certificate phanglaba oigadabani. Entry Thazan Bigi Araba Matamna Matang Chahigi January Taramangada Oigani. Kangalaba Film Sing Adu January Kuntrama Toida Lautokani. Nakal Amaromda Censor Certificate Yaudaba Film Singi Oinasu Screening Tobigi Kudong Chaba Legani Adum Oinamak Competition Dadi Yawe Yaroi Hana Mahana Fondoki. Nakal Amaromda Film Forum Manipur gi Chairman L. Suzarkanta Sarmana Hai. Festival Asina Filmmaker Masing Hena Putoknaba Amadi Filmmaker Singidamak Akhanaba Fida Amapibangamnaba Pandam Thamli Haike. Paugi Marak Thatna Loyalam E-PAO Tabiriba Kudimakna channel Asibunung Sibiduna like Amadi subscribe to Biduna subscriber Masing Hengat Hanbada Adom Sumating Pangbiyu. Thoktom Sankargi Yumda Bomb Thamjilamba Yaningdaba Pongdoktuna Wakat Mipam Chathakray. Ngarang kairang makhalekay da leba thokchom Sankargi Yumda Bom Thamjil lambagi thawangbu yaningdaba phongdoktuna ngasi kairang makhalekay da lamdam adugi maira paibi sing amadi imung mununggi miyoisingna wakat mifam ama thokchom Sankargi Yumgi thongalda phamkrai. Wakat mifam aduda saruk yakhibi kairang makhalekay gi maira paibi gi si member KH Veronica na paumising da hai yaningdaba nungainadaba lerabasu chumna wari sana thokpiyu kairang makhalekay asi chingmi tami amadi maitei pangal suna leba mafam amani matungda misi mina thokpa yaba thabaksing asi tobiganu haina phongdokhi ngasige wakat mifam aduda yumlak tabom thamlamba yaningde nupi angang singbu aki akhang po hanbiganu micham miyam do otpiganu haina thaba play card sing paiduna pendaba phongdokhi. Ednok na mayay kaba draki mayokta akan ba khongjang changsilagani hari. Masagi chahi lising ani henbagi puwari lezaba kanglaipak Manipur malemgi lebak kayagi mamangda maning tamna hai humna panduna lakhiba lebak amani. Masagi mapambom tana lebak asingah tuna lakhiba laioi kraba athoba sing adu nauhona na ningsingbada ekhoige asengba khunagi machat adu miyamda khanghanba mathok tai haina Anti Narcotic Drug Organization kanglaipak endoki Secretary General Sapam Premjit na thadorakba cherol amana hari. Cherol asida makhataribadi ekhoigi khunaidi mayai kaba chinjakna laksinduna lakhiba khunai amanate lai hangtaktagi masana kaya pangthokduna masa king na laina leirakpa khunai ni thang ta sarit sarak mukna kangjei nung langnaba suk langnaba lamjel chenba mukna sanaba amadi sagol kangjei sanaduna lakpa phurupni asigomba nupa thokna nupi thokna hingliba khunai asi ngasidi mayai kaba chinjakna nongma gi laksilaktuna khunai asi maham taba khunai amadi onsilakli imung kaya kairakli nupina nupigi thabak tawraktre nupana nupagi thabak tawraktre lebak asi kangkhong chaire maram asina endokna lebak miyam galona na mayai kaba chinjak drugs ki mayokta akanba khongjang changsilagani haina lebak miyam da khanghalakli lonana endokin nongna thau pugadarwe singi President KH Chingkhailu Wangcha, Secretary General da Sapam Premjit, Joint Secretary da Laisram Vijayras, Finance Secretary K Thoibi, Assistant Finance Secretary Chingangbam Chanjoy amasung IPR Secretary S Luang Leimani hari. Yanaba purakpadagi khongjang handoktuna mahausagom college talaiba horkrai.
Atai college singdagi Moirang college na admission gi senfam hena lobba yaroi haiduna tha asigi mari dagi college asigi mahairoi singna administrative block so londuna khongjang changsilakiba adu yanaba purakpatigi khongjang handoktuna mahausagum college chalaiba hokhrei ngasi Moirang college ke mahairoi amasung oja anigi marakta yanaba purakhiba adugi matangda palladuna college asigi mahairoi film Arjuna hai college asida mahai tamliba mahairoi singge admission gi senfam maram chadana atopa college singdagi hena loramba thengnabadagi atopa college singa manana lobiyo haiduna college authority da haizaduna lakhi Adubu college authority na thawoidabadagi tha asigi marida college asigi administrative block solon sinuna khongjang changsilakibani adubu college ki principal yauna oza amadi mahairoi singpuna famina duna wari sanabada mahairoi singi demand adu thabakta onthoklagani haibagi thajaba pirakle loinana henjina losingkiba senfam sing adusu handoklagani haiba wafam thanglappadagi khongjang handokpagi fireb asi lobani haina mahakna makatana phongdokhi Khutang chara henbagi khongjang nomit kontra mathoini sukre Zakurador massacre da chenaba koki Khutlai Paiba sing fagatuna cherak piu habigi demanda uripok apunba loop amasung uripok apunba nupi loop ani nasinduna uripok canteen corner da sangsilakiba khongthang chara henbagi khongjang ngasiga thana nomit kontra mathoini sukre Tha ama pharaba khongjang asiga mari lenana uripok apunba loop ki publicity secretary Jingthang Nambamna praise the Thadorokpa Cherol Amana Hai. Constitution ge Article 21 gi sub clause anida yauriba right to life na Indian khudingmak hingbagi hakpiri. Adum oinamak maitei purupti low kumbada nongmena palaga sigadra haibigi akiba aduga loinana labukta chatnari haina phongdorakli. CCSK na sinduna kautrukta nongmagi oiba free medical camp cum awareness program pangthokre. Committee of Civil Society Kanglai Park CCSK na Jenims ka khucham naraga lagi jaithingi awaba toina langlaba kautrukta net lemna ana layengi thoram ama haukhiba thangja numita pangthokre health camp aduda ana layeng khaknatana khunja singi pukning wakhalbusu hena chawthok hanbada Achouba mateng oikhi health camp aduda medicine eyes gynae surgery ENT psychiatric cardio oiba anabasing yengki amasung khudaki oiba mathau tarakpada blood pressure onabasu tambikhi aduga BP instrument singsu lemne yanthokki matang asida Loyalam E-PAO Paugi marakthana Loyalam E-PAO tabi bakudimagna channel asibu nusibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Aroibada maru oiba pau amuka hana pizari Handak Khutlai Paiba Masel Khutlai amadi nal local ani Hatkhiba thodok adu Achouba Khut Kharana insilaga tawhanbani haina CM na phongdokre Thobal SP ga JAC ga hiram amatada yanakhiba leite lana sandopa laibak thibani haina JAC na phongdorakli Manipur na yumbu oiduna North East India Film Festival ge ani subai edition pangtholagani